ꯖꯦꯛꯁꯨ ꯃꯨꯠꯀꯁꯤ ꯐꯨꯜꯗ ꯑꯣꯟ ꯑꯣꯏꯔꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯤꯅꯥ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ꯫ ꯖꯦꯛ, ꯅꯪꯇꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯨꯔꯤꯕ? ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯆꯥꯟꯅꯕꯤ ꯃꯔꯨꯞ ꯂꯥꯏꯖꯕꯨꯅꯤ꯫ ꯖꯦꯛ, ꯅꯪ ꯅꯣꯡꯃꯗꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯁꯛꯇꯣ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ? ꯃꯔꯝꯗꯤ ꯂꯥꯏꯖꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯕꯅꯤ꯫ ꯃꯁꯤꯁꯦ ꯅꯪꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯪ ꯋꯥꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯖꯦꯛ, ꯅꯪꯁꯨ ꯑꯩꯅ ꯀꯞꯄ ꯑꯁꯤꯒꯨꯝꯅ ꯅꯪꯁꯨ ꯀꯞꯈꯤꯅꯤꯀꯣ? ꯅꯪꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯤꯌꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯀꯥꯎꯕ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒꯦ, ꯏꯐꯝꯗꯒꯤ ꯃꯥꯡꯍꯟꯈ꯭ꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏꯗꯨ ꯂꯩꯔꯦ꯫ ꯑꯩꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯤꯁꯛꯇꯨ ꯑꯣꯏꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯂꯦꯞꯂꯒꯦ꯫ ꯇꯥꯂꯛꯇꯨꯗ ꯇꯤꯅꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯔꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯇꯤꯅꯥ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕꯤ ꯑꯗꯨꯝ ꯁꯠ ꯄꯥꯏꯈꯠꯂꯤ ꯀꯣꯜꯗꯨ꯫ ꯍꯦꯂꯣ? ꯐꯣꯟꯗꯨꯗꯒꯤ, ꯇꯤꯅꯥ, ꯑꯩꯅꯦ, ꯕꯣꯔꯤꯁꯅꯦ꯫ ꯇꯤꯅꯥ ꯕꯣꯔꯤꯁꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯏ, ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯑꯃ ꯇꯧꯏ꯫ ꯇꯤꯅꯥꯅ, ꯑꯣ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯨ ꯇꯤꯅꯥ? ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯁꯨꯝ ꯍꯤꯞꯄ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯅꯪꯗꯤ ꯀꯩ ꯇꯧꯔꯤꯅꯣ? ꯑꯗꯨꯔꯣ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯍꯜꯂꯤꯕ? ꯀꯩꯕ? ꯀꯩꯁꯨꯝ ꯅꯠꯇꯦ꯫ ꯑꯗꯣ ꯕꯣꯔꯤꯁ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯖꯒꯦꯅꯦ꯫ ꯍꯥꯏꯌꯨ, ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯇꯤꯅꯥ꯫ ꯏꯕꯥꯅꯤꯁꯤ ꯀꯣꯏꯅꯔꯤꯅꯤꯀꯣ? ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯔꯤꯅꯦꯕ ꯀꯣ, ꯅꯠꯇ꯭ꯔꯥ? ꯕꯣꯔꯤꯁ ꯇꯤꯅꯥꯒꯤ ꯋꯥꯇꯥꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯛꯂꯨꯕ ꯇꯧꯗ꯭ꯔꯦ꯫ ꯃꯥꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯤꯅꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨꯝ ꯇꯧꯗꯦꯗ꯫ ꯑꯗꯣ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯨ ꯅꯨꯡꯁꯤꯅꯔꯁꯨ ꯆꯦꯟꯕ ꯆꯣꯡꯕ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯃꯇꯝ? ꯀꯩꯒꯤ? ꯑꯩꯅꯗꯤ ꯆꯦꯜꯂꯁꯤ ꯍꯥꯏꯒꯦ ꯇꯧꯔꯒ꯫ ꯆꯠꯊꯣꯏ, ꯇꯥꯅꯤꯡꯗꯦ꯫ ꯀꯩꯒꯤ? ꯈꯪꯗꯦ, ꯑꯗꯣ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯧ, ꯃꯤꯁ ꯃꯆꯥ, ꯌꯥꯅꯤ, ꯍꯥꯏꯕꯤꯌꯣ꯫ ꯇꯤꯅꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯔꯣ, ꯂꯨꯍꯣꯡꯕ ꯀꯥꯏꯗꯨꯗꯤꯅꯦ ꯀꯣꯟꯅ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯁꯦꯕ꯫ ꯕꯣꯔꯤꯁꯇꯨ ꯇꯤꯅꯥꯗ ꯑꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯇꯜꯂꯦ, ꯉꯝꯗ꯭ꯔꯁꯨ, ꯑꯩꯗꯤ ꯌꯥꯝ ꯍꯣꯡꯅꯤꯡꯉꯀꯥꯟꯁꯤꯗ꯫ ꯑꯗꯨꯗꯤ ꯅꯪꯇꯪ ꯀꯅꯥꯒꯅꯣ ꯑꯃ? ꯕꯣꯔꯤꯁ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯣꯏꯅꯔꯤꯅꯤ ꯈꯪꯗꯦ, ꯀꯦꯔꯤꯅꯤ ꯈꯪꯗꯦ, ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ꯫ ꯇꯜꯂꯦ, ꯑꯩꯗꯤ ꯅꯪꯒꯅꯤ꯫ ꯑꯁꯨꯛ ꯋꯥꯈꯩ ꯉꯥꯏꯔꯦ ꯀꯣꯏꯅꯕꯁꯨ, ꯉꯁꯤꯗ ꯌꯥꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯐꯪꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯕ? ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯇꯥꯕ꯫ ꯑꯁ, ꯍꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯇꯤꯅꯥ ꯑꯃꯗꯤ ꯕꯣꯔꯤꯁ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈꯤ꯫ ꯇꯤꯅꯥꯁꯨ ꯖꯦꯛꯀꯤ ꯋꯥꯈꯜ ꯄꯨꯝꯕ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯕꯣꯔꯤꯁꯀꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯇꯤ ꯍꯥꯟꯅꯗꯒꯤꯒ ꯅꯨꯡꯁꯤ ꯄꯥꯝꯖꯕꯅꯤꯅ ꯇꯤꯅꯥꯅꯒ ꯌꯥꯔꯛꯄꯁꯤꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ ꯇꯤꯅꯥꯕꯨ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯣꯝꯗ ꯂꯥꯏꯖꯒ ꯇꯣꯝꯊꯤꯟꯒ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯇꯣꯝꯊꯤꯟꯅ, ꯅꯪ ꯉꯁꯥꯏ ꯀꯩꯗ ꯆꯠꯀꯦ ꯅꯨꯡꯁꯤꯕꯤ? ꯑꯣꯛꯇꯣꯗ ꯑꯣꯏꯅ ꯆꯠꯂꯦ꯫ ꯀꯩꯅꯣ ꯅꯣꯏ ꯄꯥꯕꯨꯡꯗ ꯊꯤꯜꯂꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯄꯥꯕꯨꯡꯗꯤ ꯆꯠꯈꯤ ꯂꯩꯔꯝꯃꯦ, ꯑꯩꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯗ꯫ ꯑꯗꯣ ꯍꯥꯟꯅꯁꯨ ꯍꯥꯏꯍꯧꯗꯕꯩꯅꯦ꯫ ꯍꯣꯏꯁꯦ, ꯐꯔꯦ꯫ ꯑꯗꯣ ꯅꯪ ꯗꯥꯝꯆꯥꯗ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯑꯩꯗꯤ ꯀꯩꯒꯤ ꯗꯥꯝꯆꯥꯗ ꯁꯥꯎꯅꯤꯡꯗꯣꯏꯕ? ꯁꯥꯎꯅꯤꯡꯅꯕ ꯃꯔꯝꯁꯨ ꯂꯩꯇꯅ꯫ ꯂꯩꯌꯦ ꯃꯔꯝ꯫ ꯀꯩ ꯃꯔꯝ ꯂꯩꯔꯤꯕ? ꯑꯗꯨꯗꯤ ꯗꯥꯝꯆꯥ ꯍꯥꯏꯔꯛꯑꯣꯅꯦ ꯑꯝꯇ꯫ ꯍꯥꯏꯔꯛꯀꯦ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯕꯦꯁꯤ ꯊꯤꯟꯗꯕꯒꯤ ꯑꯣꯛꯇꯣꯗ ꯑꯣꯏꯅ ꯆꯠꯍꯟꯕꯒꯤ ꯁ꯭ꯀꯨꯜꯗ꯫ ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯩ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯤꯌꯦ ꯗꯥꯝꯆꯥ, ꯀꯩꯁꯨꯝ ꯈꯟꯗꯤꯌꯦ꯫ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨꯅ ꯁꯥꯎꯐꯝ ꯊꯣꯛꯇꯤꯌꯦ꯫ ꯑꯁ, ꯌꯥꯝ ꯁꯤꯡꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥꯒꯁꯤ ꯃꯃꯥ ꯂꯣꯏꯅ ꯂꯧꯔꯗꯤ ꯐꯔꯅꯤꯗ꯫ ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯨꯗꯤ ꯗꯥꯝꯆꯥ? ꯑꯉꯥꯡ ꯀꯥꯏꯅꯒ ꯂꯨ ꯐꯥꯎ ꯍꯦꯛ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯑꯗꯣ ꯐꯔꯦꯅꯦ, ꯀꯩꯒꯤ ꯑꯩ ꯂꯧꯔꯗꯤ ꯐꯗꯣꯏꯅꯣꯕ? ꯑꯗꯨꯔꯣ, ꯅꯪꯗꯤ ꯁꯤꯡꯕꯅꯤꯅꯅꯦ, ꯏꯆꯥꯁꯤꯡꯗꯨꯁꯨ ꯅꯪ ꯂꯧꯔꯗꯤ ꯁꯤꯡꯗꯣꯏꯅꯦ꯫ ꯑꯗꯨꯏꯅꯦ ꯑꯩꯅ ꯅꯪ ꯂꯧꯔꯗꯤ ꯐꯅꯤ ꯍꯥꯏꯗꯣ, ꯈꯪꯂꯕ꯭ꯔꯥ ꯃꯥꯏ ꯕꯦꯠ? ꯂꯥꯏꯖ ꯅꯣꯛꯂꯒ, ꯑꯩ ꯈꯪꯁ, ꯃꯥꯏ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ꯫ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯂꯦꯗ ꯑꯩꯗꯤ꯫ ꯀꯩꯒꯤꯅꯣ? ꯅꯣꯛꯀꯅꯨꯍꯦ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯇꯣꯝꯊꯤꯟꯅ, ꯑꯗꯨ ꯂꯥꯏꯖ, ꯅꯪ ꯍꯜꯂꯛꯄꯗꯤ ꯀꯩꯗ ꯍꯜꯂꯛꯀꯦ? ꯑꯣꯛꯇꯣꯗ ꯑꯗꯨꯝ ꯍꯜꯂꯛꯄ꯭ꯔꯣ, ꯀꯔꯤꯗ ꯍꯜꯂꯛꯀꯦꯕ?
Laija ngaihakti tumina lei maramdi Jackki garida tonglaga halai hairubada Tomthinna shaurakadra haina khanbadagi Haima tadraba Laijana tata tai o targa kaigi khumdrinoba nang kishim tawdi adudi hairo ka kaino as nang sidibako aduro nang kaida halake haba Laija tapna kina imanaba amana thimbirei Tomthin brang shagalai kariba namanab haiba he nang yare namanabdo hairo maming hairo Laija kina je kawe mi khara wang chawdo Tomthin sauna kaigino nangna migi gari maningda tonglir ha kaigino ba yam tongjining bagi waro damja adugi nati oktodo leram waga amta haijebaga nang baja nate Tomthin na sat hekta yare ai adu taningde adu taba pamde kaigino ba nang ashugamna as ai Laija kadom dai no khangde mapi dusu hekta nu jamagi koirau nabi misna ani judagi chintha jarakli thamcha aina haijabase amtari dabiyo aina haise asengbane ai okto driver da hangbane ba ada ai khoigiti chekre haina haibadagi ai soroktuda khongna chetpa hobane tungdagi jekna thilamagi na aibu korokpane adu aidi yajadabane damcha mana haimanbaduda aishu yakibane kaino nang adumaina lana khangano Tomthin ngaktan tumina lei damcha hau nang aina haisi tadrawa tai o ado nang hayu matung next time togidora migi gari maningda tongkhitra ha hairo ai lanjari damcha ai matungda amuk hana sumaina migi gari maningda tonglaroye damcha nang aibu ngakpiu ka ngakpirabane ai ki sum saudida sum adumaina tawada nugaitaba tawhaningdana haibagi wane oh ado ai tawrarui matung ado tumaji pungshi yadre thengle hoi hoi good night sweet dream shame to you my ve nushibi ashumna anidu call thamnakre numit kharani gi matungni thaja Roslyn horendi jekhoi biskhoi gi manakta amta chaminarusiko thajana kari lere amo tina na ado kigino laija nangnaga yamna gibai tapdaga amuk chaminarusi kainaga haiduba nate yam kijabagi wara laijana ho neti ekhoi pulap chatlaga fajana haisi haibane Roslyn na mu hoiba ado kei haidinoba laijana adura birthday ki laona invite tawrudoba ahumdu ngakna I keino thajana kemnate Roslyn na mu ado kanagi birthday ki invitation oba haidi nangna check khoiga kawduiduba tina na adune laijina mu aigini aigi thajana o aduga nang hana haidaba Roslyn na mu adune kemtaga haikhutga tawde masigi lumfutom bisi tina na laija nangi ming phajaba ama thonbire Roslyn na laijana maisne phajaba thonbiduba yamwa libani phanayamdi thonbirabani Roslyn na thonin thongjona kemta khanbide laijana thonge amasu thole charanga paibi haune aya yam phaji nangna ga thonbiba mingdo laija tina ga thajaga duno I Roslyn ga laija ga makhoi ani gi mataududa thajana hoyare ming thonbaga do topiro swaida thukchinbiro Roslyn ga laija ga du tina ga thajaga de yengla I ani du mamit ga phaksila I laijana ngasi mi khara ale konda yongnani ko Roslyn na mu adune mapu magi lekolda nungaina sanajaba phangandorabani tina ga thajaga na kanano ne hairaga amu madaiga tingthoksali ani duna masi oja sanglakladuna class yu haukhre shomdana fattabadagi fattaba lamba leitraba nupi da chopa masada shijimana fai afaba thabak kitasu tawni haibagi machet amatta yaudraba miyoi singdu laijiki maramda wakanna tanari khabana koino hoji koina tawduse hoji laija kadaida lei Daniel na
ꯚꯥꯏ ꯂꯥꯏꯖꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯈꯥꯕꯁ ꯃꯉꯛꯇꯨ ꯗꯥꯏꯅꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯈꯥꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯗꯥꯏꯅꯦꯜꯗꯨ ꯈꯪꯏ ꯑꯕꯤꯅꯥꯁꯁꯨ ꯑꯣꯟꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯃꯥꯁꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯃꯅꯤꯡ ꯈꯔ ꯍꯜꯂꯦ ꯑꯕꯤꯅꯥꯁ ꯇꯞꯅ ꯃꯆꯤꯟꯗ ꯍꯣꯏꯃ ꯀꯩꯅꯣ ꯁꯤꯗꯤ ꯀꯔꯤꯅꯣ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯂꯥꯏꯕꯨ ꯃꯥꯜꯂꯤꯅꯦ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯨꯏꯁ ꯀꯤꯕꯨ ꯀꯤ ꯑꯕꯤꯅꯥꯁꯅ ꯍꯥꯏꯗꯨ ꯈꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯇꯥꯍꯧꯔꯦ ꯈꯥꯕ ꯑꯕꯤꯅꯥꯁꯇ ꯆꯠ ꯑꯣꯟꯁꯤꯜꯂꯒ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯕꯤꯅꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯨꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣꯕ ꯑꯕꯤꯅꯥꯁꯇꯤ ꯃꯤꯍꯨꯟ ꯊꯧꯟꯒ ꯑꯥ ꯌꯧꯈ꯭ꯔꯦ ꯃꯥꯗꯤ ꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯔꯝꯂꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯦ ꯃꯁꯥꯗꯨ ꯂꯦꯞꯂꯤꯗꯨꯐꯥꯎ ꯆꯨꯝꯅ ꯂꯦꯞꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯥꯕꯕꯨ ꯀꯤ ꯈꯥꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯉꯥꯎꯁꯤꯟꯅꯕꯗ ꯑꯣꯛꯇꯕꯗ ꯐꯥꯔꯁ ꯅꯝꯕꯔ 1ꯅꯤ ꯅꯣꯡꯃꯇ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕꯅ ꯁꯤꯅꯤ ꯈꯥꯕꯗꯒꯤ ꯇꯥꯒꯦ ꯐꯪꯗ꯭ꯔꯕꯅꯤ ꯈꯥꯕꯒꯤ ꯃꯊꯧ ꯍꯥꯏꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯁꯦꯜ ꯂꯧꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯎꯠꯇꯨꯅ ꯀꯤꯍꯜꯂꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯅꯝꯊꯗꯨꯅ ꯗꯞ ꯇꯧꯔꯒ ꯊꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯋꯥ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯇꯜꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯨꯖꯗꯕ ꯃꯔꯝꯆꯠ ꯑꯁꯤꯅꯅꯤ ꯈꯥꯕꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯑꯕꯤꯅꯥꯁꯀꯤꯅ ꯀꯩꯁꯨꯝ ꯍꯥꯏꯗꯤꯌꯦ ꯀꯩꯅꯣꯅꯤꯗ ꯗꯥꯏꯅꯦꯜꯅ ꯍꯥꯏꯗꯣ ꯍꯥꯏꯕ ꯀꯔꯤꯅꯣ ꯗꯥꯏꯅꯦꯜꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯍꯥ ꯂꯥꯏꯖꯕꯨ ꯐꯥꯕ ꯍꯥꯏꯕꯗꯣ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯣ ꯑꯗꯨ ꯀꯔꯤ ꯇꯧꯔꯕ ꯍꯥ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯃꯨꯛ ꯈꯥꯕꯗꯨ ꯗꯥꯏꯅꯦꯜꯗ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯂꯛꯏ ꯗꯥꯏꯅꯦꯜ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯀꯩꯅꯣ ꯈꯥꯕ ꯁꯦꯞꯀꯠꯂꯒ ꯅꯣꯛꯏ ꯀꯤꯒꯁꯨ ꯀꯤꯔꯤꯅꯦ ꯁꯛꯇꯥꯁꯤꯡꯁꯦ ꯀꯥꯛꯄꯅ ꯃꯈꯣꯏꯁꯤꯡꯁꯤ ꯚꯥꯏꯕꯨ ꯀꯤꯕꯗ ꯃꯊꯤ ꯃꯃꯣꯏ ꯆꯤꯞꯄ ꯃꯤ ꯉꯥꯛꯇꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯏ ꯑꯅꯤꯗꯨ ꯗꯥꯏꯅꯦꯜꯒ ꯑꯕꯤꯅꯥꯁꯀꯗꯨ ꯌꯦꯡꯅꯔꯒ ꯂꯩ ꯃꯈꯣꯏꯁꯨ ꯋꯥꯗꯤ ꯍꯥꯏꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯈꯥꯕꯕꯨ ꯀꯤꯕꯅ ꯅꯍꯥꯟꯃꯨꯛꯁꯨ ꯅꯝꯕꯔ 1 ꯇꯧꯁꯤꯟꯈꯤꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯑꯅꯤꯗꯨ ꯑꯕꯤ ꯇꯞꯅ ꯗꯥꯏꯅꯦꯜꯗ ꯀꯩꯅꯣ ꯑꯅꯤꯁꯤ ꯉꯥꯎꯔꯖꯥꯠꯂꯣ ꯗꯥꯏꯅꯦꯜꯁꯨ ꯇꯞꯅ ꯑꯕꯤꯕꯨ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯅꯦ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯚꯦꯠ ꯃꯥꯟꯕ ꯑꯅꯤꯁꯦ ꯉꯁꯤ ꯁꯣꯏ ꯁꯤꯗꯅ ꯋꯥꯗꯨ ꯍꯥꯏꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯀꯣꯛ ꯆꯥꯛꯄ ꯁꯣꯅꯣ ꯊꯨꯡꯕ ꯈꯥꯕꯗꯨ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯔꯛꯏ ꯍꯦ ꯑꯣꯏ ꯍꯟꯗꯛꯇꯤ ꯀꯥꯛꯄꯁꯨ ꯌꯥꯎꯅ ꯍꯦꯛ ꯈꯪꯏ ꯈꯥꯕꯅ ꯀꯩꯅꯣ ꯗꯥꯏꯅꯦꯜ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯍꯥ ꯀꯔꯤꯅꯣ ꯗꯥꯏꯅꯦꯜꯅ ꯀꯩꯕꯨꯅꯣ ꯑꯃꯨꯛꯁꯨ ꯁꯪꯒꯠꯇꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯅꯣ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯗꯥꯏꯅꯦꯜ ꯄꯥꯈꯠꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯧꯖꯤꯛ ꯂꯥꯏꯖꯗꯨ ꯅꯍꯥꯟꯒꯤ ꯅꯨꯄꯥ ꯇꯣꯝꯊꯤꯜ ꯍꯥꯏꯗꯨꯒ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤ ꯌꯥꯝ ꯀꯟꯅ ꯈꯥꯕ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯀꯔꯤ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯛꯁꯤꯠ ꯉꯥꯡꯂꯛꯏ ꯃꯇꯧꯗꯨꯗ ꯑꯍꯨꯝꯗꯨ ꯀꯤꯖꯕ ꯑꯃ ꯄꯣꯛꯏ ꯈꯥꯕꯅ ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯎ ꯀꯅꯥꯅ ꯍꯥꯏ ꯍꯥ ꯅꯪ ꯅꯁꯥꯅ ꯃꯣꯡꯐꯝ ꯅꯤꯖꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯔꯛꯏ ꯗꯥꯏꯅꯦꯜꯗꯨ ꯈꯥꯕꯅ ꯁꯥꯎꯅ ꯅꯣꯡꯃꯩꯒ ꯁꯠꯂꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯈ꯭ꯔꯦ ꯑꯕꯤꯅꯥꯁꯅ ꯀꯩꯅꯣ ꯚꯥꯏ ꯑꯗꯨꯗꯤ ꯁꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯑꯕꯤꯅꯥꯁꯇ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯩꯒꯤ ꯑꯦꯝꯗꯨ ꯑꯕꯤꯅꯥꯁꯇ ꯑꯃꯨꯛ ꯊꯝꯂꯛꯏ ꯑꯕꯤꯅꯥꯁ ꯅꯣꯡꯃꯩ ꯃꯇꯣꯟꯅꯒ ꯃꯉꯣꯟꯗ ꯇꯝꯂꯛꯄꯗꯨꯗꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯍꯨꯟ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ ꯊꯃꯣꯏꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯕꯤꯅꯥꯁꯀꯤꯅ ꯀꯩꯅꯣ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯗꯨꯗꯤ ꯁꯣꯏꯔꯦ ꯈꯥꯕꯅ ꯀꯔꯤ ꯃꯔꯝ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯑꯕꯤꯅꯥꯁ ꯀꯗꯣꯝꯗꯒꯤꯅꯣ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯃꯔꯝ ꯍꯥꯏꯕꯨ ꯃꯔꯝꯗꯤ ꯚꯥꯏ ꯑꯉꯝꯕꯅ ꯑꯩꯕꯨ ꯅꯣꯡꯃꯩꯗꯨꯅ ꯑꯩꯕꯨ ꯀꯥꯞꯂꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯥꯕꯅ ꯅꯪ ꯁꯤꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪ ꯑꯃ ꯌꯥꯎꯗꯕꯗ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯗꯨ ꯔꯣꯛ ꯆꯤꯡꯉꯤ ꯑꯕꯤꯅꯥꯁ ꯃꯁꯥꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯤꯒꯤꯗꯃꯛꯇ ꯃꯥꯅ ꯋꯥ ꯍꯥꯏꯕꯤꯔꯨꯔꯒ ꯗꯥꯏꯅꯦꯜꯕꯨ ꯃꯥꯅ ꯀꯟꯈꯩ ꯀꯟꯕꯤꯔꯨꯔꯒ ꯃꯥ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯗꯣꯔꯦ ꯑꯗꯨꯕꯨ ꯗꯥꯏꯅꯦꯜ ꯋꯥꯗꯤ ꯍꯥꯏꯅꯤꯡꯉꯤ ꯈꯥꯕꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯦ
Avinash onthokpagi laibakni ngasisu hanagum pakhatpa hemankhibana number 1 du toksilai. Masi Avinash amadi Darnell makhoi anigi kitangbu pakhatlabadi akiba thoklabadi masi khwaidagi tawganba ashoiba amani. Daniel na Avinash number 1 toksinbadu ure adubu wa amata hairudre. Avinash sor honboi hondaboi latli harai. Ai bubai ma haladi bai shoidana ada jailda shoidana lerni bai angambana jailda lekradi shoidana laija migi oikigani laija mani makhatamna ayepa yauduna tomthinga nungshipantu yaukigani wahai khara se hairaga khara fagadra khanduna hairubani adubu mashigi tayonabada khabagi achakpa maida hena maidu mapangal kannaba haiduna hijinbagum thokre khaba mathong maram khangkhidre hekta mathong maram khangdana lauraga nongmaidu leithoklaga mathakta onkhatlaga kapi nongmai kapagi makholdu tabada Daniel mashadu thakthakni i Daniel tamak natte makoi ahumdu makni Daniel su magi haunabi asoivi number 1 du tawrakle kakpana karino no enivo nayumdubu pungchita chiliduba natte noinibu yungliga horwa haibani da noinibo khaba ahoba khonjelda kakpa khamfrek hek khangi khabagi khukaududa kakpa thingduna leramba nungshittu khanghaudana bot launa nathokhiba khangaude haraga machinduda makhutuna thammi Daniel ka Avinash ka su yengnaraga noi Daniel tapna ai khoini dati yungchit pakainaga Avinash na mu aduni madi moijau chitpa tare ase haiduna anidu machin khumduna tumina noi aniduna nokpadu khabana uraduna khaba mamituna yenglai anidu ishingi mathakta kongol tawramlaga khanghaudana mangkhibagum noklamba maithongdu shatleptuna thashigi ahingi thaja mahakna ishuk shukthabagum shukthaduna karishu lanjadava saduna nontharaga lei khabana noini yam nokningbraba yam nokningbraba anidu nokningde haina mangaksingdu nomi karino khangdreda tawrishi Daniel amadi Avinash ki laibakshi khonthi miwa awaba singsi moi anigi kokthakta da hekta tai kakpadi shingbanina awaba tadorabashu chit hekta lithoi aduga khabagi mataina fam oiribadi yamna chamjaba Daniel ga Avinash ka gi kokthakta hekta oina tai asawu pumba haithai kakpana as ai khabana mu ain harise nakhoi munna taw aina haiwashi nakhoi kanamtana thoksadaba yaroi aduga hainadabashu yaroi ahumdu wadi ngangde tumin mamit singdu kina khabada yengduna lei amuk makha tarai aina laijabu matam khara thadokani haibadi mamaning khara tokjakisano masida noina yengsinbagi darka tade matungda amuk paw tamlo noi khangadabani kakpana bai angambana laijabu matam khara fi tharigeda laijadu amuk chenthokhradi kamai tawba bai khaba hauktaba minok ama noklaga mamittu kakpade yenglaga ama boire aina dimabu aigi oidanati toklaroi aina free tharingai manungda toningba tokjasano ai thingloi chengera chonggera adubu mana fana chen chong tawrabashu even lohonglabashu ai mabudi logani mashi aigi lengdraba wafamni aigi achetba wasakni khabana hairakliba waduda ahumdu tingak khabade yengduna lei khabasu shat onsilai khabana onsilakpaga ahumdu shat nonthaki khabana aikhoi matam khradi lotuna haibadi aikhoi gi wa machet ama fawa tahandana tumina laikhigani aduga hayeng kona aina torokpado yengo hairaga noklai Avinash na kaidoshi hainu bhai ngamba Avinash ju hai kai hairuraga haujikta da pakhalai amuk khabagi magi angawa mihul shono chubadu haurakladra haina adubu handakti laibuk phavana kaishu thoidokpadi tawraktre Avinash na hairakpaduda mamituna hairaktang Avinash ta yenglamlaga ahumduda amuk onsinlaktuna matamduda aina amuksu no
ꯑꯩꯅ ꯃꯇꯝꯗꯨꯗ ꯂꯥꯏ ꯆꯐꯨ ꯐꯥꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯈꯣꯛꯇꯒꯤ ꯄꯠꯊꯠꯀꯅꯤ ꯂꯩꯔꯥꯡꯗꯣ ꯑꯗꯨꯒ ꯃꯥ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯀꯥꯛꯄꯅ ꯑꯗꯨꯅ ꯐꯔꯅꯤ ꯚꯥꯏ ꯑꯉꯝꯕ ꯗꯥꯏꯅꯦꯜꯅ ꯑꯃꯨꯛ ꯑꯗ ꯇꯥꯏ ꯍꯥꯏꯔꯒ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯑꯕꯤꯅꯥꯁꯇꯤ ꯀꯌꯥ ꯊꯣꯏꯅ ꯅꯣꯛꯇꯦ ꯃꯔꯝꯗꯤ ꯈꯥꯕꯖꯤ ꯁꯣꯅꯣꯆꯨꯏ ꯉꯥꯎꯏ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯈꯪꯕꯅꯤꯅ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯔꯝꯕꯗꯒꯤ ꯈꯥꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯦ ꯅꯣꯏꯗ ꯀꯅꯥꯅ ꯅꯣꯛꯑꯣ ꯍꯥꯏ ꯍꯥ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯗꯥꯏꯅꯦꯜꯒ ꯀꯥꯛꯄꯒꯗꯨ ꯂꯥꯝꯃꯒ ꯊꯥꯖꯤꯜꯂꯤ ꯁꯣꯝꯗꯅ ꯐꯣꯔꯠ ꯄꯦꯔꯠꯀꯤ ꯕꯦꯜꯗꯨ ꯈꯤꯡꯂꯛꯏ ꯐꯣꯔꯠ ꯄꯦꯔꯠꯇꯅꯤ ꯕ꯭ꯔꯦꯛꯁꯤ ꯑꯣꯖꯥꯗꯨꯅ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯕꯦꯜꯁꯨ ꯇꯥꯔꯕꯅꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯅꯦꯀꯣ ꯐꯅꯤ ꯁꯔ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯧꯒꯠꯇꯨꯅ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯣꯀꯦ ꯁꯤꯠ ꯗꯥꯎꯟ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯅ ꯇꯤꯅꯥ ꯂꯥꯛꯑꯣ ꯊꯣꯔꯛꯑꯣ ꯃꯣꯏꯉꯩꯁꯤ ꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯅꯤꯌꯦ ꯔꯣꯁꯂꯤꯟ ꯊꯥꯖ ꯂꯥꯛꯑꯣ ꯔꯣꯁꯂꯤꯟꯅ ꯍꯣꯟꯅꯤꯡꯉꯤ ꯏꯕꯦꯝꯃ ꯇꯤꯅꯥꯅ ꯑꯃꯨꯛ ꯑꯁ ꯀꯩꯅꯣꯗ ꯂꯥꯏꯖ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯥꯏꯍꯧꯕ ꯅꯪꯗ꯭ꯔꯁꯨ ꯍꯣꯔꯦꯟꯇꯨ ꯑꯣꯖꯥ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯊꯥꯖꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯁꯨꯇꯤꯗꯁꯨ ꯍꯥꯏꯕ ꯌꯥꯔꯤꯗꯨꯕꯨ ꯂꯥꯏꯖꯅ ꯍꯣ ꯅꯣꯏ ꯂꯣꯏꯅ ꯁꯤꯟꯕꯤꯔꯣꯍꯦ ꯀꯩ ꯈꯪꯂꯗꯅ ꯌꯥꯗꯕꯒꯤꯅꯦ ꯈꯪꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯖꯦꯛ ꯈꯣꯏꯒꯤ ꯕꯦꯟꯁ ꯑꯗꯣꯝꯗ ꯂꯥꯛꯏ ꯊꯥꯖ ꯔꯣꯁꯂꯤꯟ ꯇꯤꯅꯥꯁꯨ ꯏꯟꯅꯔꯛꯂꯤ ꯂꯥꯏꯖꯅ ꯖꯦꯛꯇ ꯖꯦꯛ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯍꯥꯎ ꯂꯥꯏꯖ ꯀꯩ ꯃꯇꯥꯡ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯑꯗꯨꯔꯣ ꯍꯌꯦꯡꯁꯤ ꯂꯥꯏꯖꯒꯤ ꯄꯣꯛꯄ ꯗꯦ ꯇꯥꯏꯌꯦ ꯑꯗꯨꯒꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯕ ꯖꯦꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯥꯏꯖ ꯅꯪ ꯍꯌꯦꯡ ꯂꯥꯏꯖꯅ ꯃꯤ ꯃꯥꯅꯤ ꯑꯁꯦꯡꯕꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯂꯥꯛꯑꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯅꯦ ꯁꯨꯔꯦꯁꯅ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯌꯥꯗꯕ ꯖꯥꯠꯂꯣ ꯇꯤꯅꯥꯅ ꯀꯩꯅꯣ ꯂꯣꯏ ꯌꯥꯎꯗꯣꯏꯅꯤ ꯀꯩꯅꯣ ꯂꯣꯏꯅꯅꯦ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯑꯗꯣ ꯃꯄꯨꯁꯤꯅꯗꯤ ꯌꯥꯅꯤꯡꯗꯕ ꯃꯥꯟꯈ꯭ꯔꯦꯗ ꯊꯥꯖꯅ ꯍꯩꯃ ꯂꯥꯏꯖ ꯀꯩꯅꯣ ꯃꯣꯏꯅ ꯍꯥꯏꯖꯤꯕꯣ ꯁꯦ ꯅꯪ ꯑꯝꯇ ꯍꯥꯏꯒꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯁꯥꯗ ꯊꯥꯖꯅ ꯊꯦꯡꯉꯤ ꯂꯥꯏꯖꯅ ꯀꯩꯅꯣ ꯂꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯑꯩꯕꯨ ꯍꯥꯏꯈꯤꯗ꯭ꯔꯕ꯭ꯔꯅꯦ ꯐꯔꯦꯁꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦꯀꯣ ꯂꯣꯏꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯉꯩ ꯂꯣꯏꯅ ꯂꯥꯛꯑꯣ ꯍꯌꯦꯡꯁꯤ ꯑꯩꯒꯤ ꯄꯣꯛꯄ ꯗꯦꯅꯦꯕ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯕꯣꯔꯤꯁ ꯑꯃꯗꯤ ꯕꯤꯁ ꯄꯥꯔꯤ ꯈꯣꯏꯗꯁꯨ ꯍꯥꯏꯔꯤ ꯃꯈꯣꯏꯁꯨ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯛ ꯀ꯭ꯂꯥꯁꯁꯨ ꯃꯈꯥ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯃꯊꯪ ꯍꯧꯈꯤꯕꯅ ꯁ꯭ꯀꯨꯜ ꯁꯨꯇꯤꯁꯨ ꯊꯥꯔꯦ ꯂꯥꯏꯖꯅ ꯍꯣꯏ ꯄꯥꯔꯇꯤ ꯃꯌꯥꯝ ꯀꯥꯎꯅꯤꯀꯣ ꯁꯣꯏꯗꯅ ꯂꯥꯛꯑꯣꯀꯣ ꯑꯩꯗꯤ ꯂꯥꯛꯇ꯭ꯔꯗꯤ ꯂꯣꯏꯅ ꯋꯥꯔꯧꯅꯤꯀꯣ ꯑꯗꯣ ꯖꯦꯛ ꯂꯥꯛꯑꯣꯀꯣ ꯑꯗꯣ ꯅꯣꯏ ꯖꯦꯝꯁꯇꯤ ꯂꯥꯛꯇ꯭ꯔꯅꯤ ꯁ꯭ꯀꯨꯜ ꯑꯗꯣ ꯃꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯖꯦꯛꯅ ꯂꯥꯏꯖꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯖꯦꯛꯅ ꯑꯃꯨꯛ ꯑꯗꯣ ꯂꯥꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦꯍꯦ ꯖꯦꯛ ꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯔꯣꯁꯂꯤꯟꯅ ꯅꯨꯄꯤꯁꯤ ꯍꯌꯦꯡꯗꯤ ꯒꯤꯞ ꯌꯥꯝꯅ ꯐꯪꯗꯣꯔꯦꯗ ꯇꯤꯅꯥꯅ ꯑꯃꯨꯛ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯂꯥꯡꯅꯣ ꯖꯦꯛ ꯐꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦ ꯔꯣꯁꯂꯤꯟꯒ ꯊꯥꯖꯒꯗ ꯃꯈꯨꯠꯇꯨꯅ ꯇꯛ ꯊꯦꯡꯉꯤ ꯇꯤꯅꯥꯅ ꯆꯨꯝꯗ꯭ꯔꯣꯃꯦ ꯅꯣꯏꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯆꯨꯝꯃꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯖꯦꯛꯀꯤ ꯃꯃꯨꯠ ꯈꯨꯌꯦꯡ ꯆꯥꯌꯦꯡꯗꯣ ꯑꯁ ꯁꯣꯏꯗ꯭ꯔꯦ ꯂꯥꯏꯖꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅꯦ ꯖꯦꯛꯀ ꯑꯝꯇ ꯄꯥꯝꯖꯜꯂꯛꯆꯗꯦꯀꯣ ꯌꯥꯔꯦ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯅꯨ ꯆꯠꯇꯧꯗꯣ ꯑꯗꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯁꯝꯅ ꯃꯔꯤꯗꯨ ꯊꯣꯔꯛꯂꯤ ꯒꯦꯠ ꯃꯄꯥ ꯌꯧꯔꯛꯄꯗ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖꯅ ꯂꯥꯏꯖ ꯅꯈꯣꯏ ꯍꯦꯔꯣ ꯗꯥꯝꯆꯥꯅ ꯅꯪ ꯂꯧꯕ ꯂꯥꯛꯑꯦꯍꯦ ꯆꯣ ꯂꯥꯏꯖꯅ ꯑꯁ ꯅꯨꯡꯁꯤꯗꯕꯀꯣ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯍꯣꯏ ꯐꯔꯦ ꯂꯥꯛꯂꯗꯤ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯗ ꯃꯤꯗꯤ ꯃꯋꯥ ꯂꯩꯈꯤꯕꯗꯒꯤ ꯁꯛꯀ ꯌꯥꯝꯅ ꯀꯥꯈ꯭ꯔꯦꯕ ꯂꯥꯏꯖꯅ ꯌꯥꯔꯦꯀꯣ ꯑꯩ ꯆꯠꯂꯦꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ